ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡꯁꯤꯡ, ꯉꯁꯤꯁꯨ ꯔꯦꯁꯤꯑꯣ ꯑꯦꯟ ꯄ꯭ꯔꯣꯄꯣꯔꯁꯟꯒꯤ ꯀꯣꯏꯁꯟ ꯈꯔ ꯑꯃ ꯑꯩꯅ ꯄꯨꯂꯥꯛꯏꯀꯣ. ꯍꯥꯏꯔꯤꯕ ꯀꯣꯏꯁꯟꯁꯤ SSCGD 2019ꯗ ꯍꯪꯕꯅꯤ. ꯀꯣꯏꯁꯟꯁꯤꯡꯁꯦ ꯑꯗꯨꯝ ꯂꯥꯏ, ꯑꯗꯨ ꯌꯦꯡꯕꯗ ꯑꯩꯈꯣꯏꯅ ꯃꯑꯣꯡ ꯇꯥꯅ ꯑꯦꯅꯥꯂꯥꯏꯖ ꯇꯧꯔꯒꯗꯤ ꯍꯣꯠꯄ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ ꯑꯉꯥꯡꯁꯤꯡ. ꯍꯥꯏꯔꯤꯕ ꯀꯣꯏꯁꯟꯁꯤ 2019ꯗ ꯍꯪꯈꯤꯕꯅꯤ. ꯑꯩ ꯐꯅꯌꯥꯝ ꯊꯥꯒꯠꯈ꯭ꯔꯦ, ꯑꯗꯣ ꯃꯊꯪ ꯑꯃꯨꯛ ꯑꯊꯨꯕꯗ ꯆꯦꯞꯇꯔ ꯑꯇꯣꯞꯄ ꯑꯃ ꯊꯥꯒꯠꯂꯛꯀꯅꯤ. ꯀꯣꯏꯁꯟꯁꯤ ꯑꯩ ꯍꯧꯕꯗꯁꯨ ꯍꯥꯞꯈ꯭ꯔꯦ, ꯑꯔꯣꯏꯕꯗꯁꯨ ꯍꯥꯞꯈ꯭ꯔꯦ. ꯀꯣꯏꯁꯟ ꯄꯥꯔꯒ ꯌꯦꯡꯁꯤꯀꯣ. If the 2 times of the A is equal to 3 ꯍꯥꯏꯕꯗꯤ 2 times of A is equal to ꯀꯌꯥꯒ ꯃꯥꯟꯅꯩ? 3 times of B ꯒ ꯃꯥꯟꯅꯩ ꯍꯥꯏꯕ. And also equal to 4 times of C ꯍꯥꯏꯕꯅꯤ. ꯉꯁꯥꯏꯒꯤ ꯃꯊꯪ A B C D ꯁꯤ ꯃꯥꯟꯅꯩ ꯑꯗꯨꯒ ꯍꯥꯏꯔꯛꯄꯅꯤ. ꯑꯗꯨꯒ then A ratio B ratio C ratio ꯁꯤ ꯀꯌꯥꯅꯣ ꯄꯨꯊꯣꯛꯑꯣꯅ ꯍꯥꯏꯕꯅꯤ. ꯃꯥꯅ ꯑꯍꯥꯟꯕ ꯌꯦꯡꯉꯁꯤ. ꯁꯤꯗ ꯑꯇꯩꯁꯨ ꯏꯔꯁꯨ ꯌꯥꯏ, ꯃꯌꯦꯛ ꯄꯤꯔꯝꯕ ꯌꯥꯏ, ꯑꯪꯀ ꯃꯌꯦꯛ ꯄꯤꯔꯝꯕ ꯌꯥꯏ. 2 times of the A ꯍꯥꯏꯕꯅꯤ. 2 times of A ꯁꯤ ꯀꯅꯥꯒ equal to ꯀꯅꯥꯒ ꯃꯥꯟꯅꯩ ꯍꯥꯏꯕ? 3 times of B ꯒ ꯃꯥꯟꯅꯩ ꯍꯥꯏꯕꯅꯦꯕ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ also ꯑꯃꯨꯛ equal to 4 times of C ꯒ ꯑꯃꯨꯛ ꯃꯥꯟꯅꯩ ꯍꯥꯏꯕꯅꯦꯕ. 4 times of ꯀꯌꯥꯒ? C ꯒ ꯃꯥꯟꯅꯩ ꯍꯥꯏꯕꯅꯦꯕ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯅ ꯍꯥꯏꯁꯤ A B C D ꯁꯤ ꯄꯨꯊꯣꯛ ꯍꯥꯏꯕꯅꯦꯕ. ꯁꯤ ꯑꯩ ꯁꯣꯔꯠꯇ ꯑꯗꯨꯝ ꯑꯩ ꯍꯥꯏꯔꯒꯦꯀꯣ. ꯁꯤ A ꯅꯦ ꯂꯧꯔꯁꯤ, ꯁꯤꯗ B ꯊꯝꯃꯣ, C ꯊꯝꯃꯣ. ꯑꯩ ꯌꯦꯛꯑꯒ ꯐꯖ ꯍꯥꯏꯔꯛꯀꯦ. ꯀꯩꯒꯨꯝꯕ ꯅꯪꯅ A ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯅꯥ ꯀꯩꯗꯧꯒꯗꯒꯦꯗꯣ ꯍꯥꯏꯔꯒꯦ. A ꯄꯨꯊꯣꯛꯀꯦꯅ ꯍꯥꯏꯇꯥꯔꯒꯗꯤ B ꯒꯤ ꯃꯃꯥꯡꯗ ꯂꯩꯕꯗꯨꯒ C ꯒꯤ ꯃꯃꯥꯡꯗ ꯂꯩꯕꯗꯨꯒ ꯏꯟꯇꯨ ꯇꯧꯑꯣ, ꯑꯗꯨꯒ ꯇꯥꯔꯣ. ꯁꯤ ꯀꯅꯥꯅ ꯏꯟꯇꯨ ꯇꯧꯔꯣ? ꯁꯤ ꯀꯅꯥ ꯑꯣꯏꯗꯣꯔꯤꯕ? A ꯒꯤ ꯑꯣꯏꯗꯣꯏꯕ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯗ A ꯒꯤꯁꯦ ꯀꯅꯥ ꯏꯟꯇꯨ ꯇꯧꯗꯣꯏꯕ? 3 into 4. ꯁꯦꯀꯦꯟ, B ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯅꯥ B ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯅ ꯉꯁꯥꯏꯒꯤ B ꯁꯦ ꯑꯣꯃꯤꯠ ꯇꯧꯔꯒ A ꯒ C ꯒ ꯏꯟꯇꯨ ꯇꯧꯒꯗꯕ. ꯁꯤꯀꯅꯥ ꯇꯧꯕ? ꯌꯥꯝ ꯐꯖꯅ ꯑꯩ ꯍꯥꯏꯔꯝꯃꯤ, 2 into 4. ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯦꯛꯁꯇ ꯀꯅꯥ ꯀꯩꯗꯧꯒꯦ ꯍꯥꯏꯇꯥꯔꯕ? C ꯄꯨꯊꯣꯛꯀꯦꯅ ꯍꯥꯏꯇꯥꯔꯒꯗꯤ A ꯒ B ꯒ ꯏꯟꯇꯨ ꯇꯧꯒꯗꯕ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯁꯤ ꯑꯅꯤꯁꯤ ꯏꯟꯇꯨ ꯇꯧꯒꯗꯕ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ A ꯒꯤ ꯃꯃꯥꯡꯗ ꯀꯌꯥ? 2, B ꯒꯤ ꯃꯃꯥꯡꯗ ꯀꯌా? 3. ꯁꯤ ꯌꯦꯡꯉꯣ. A ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯗꯤ B ꯒ C ꯒ 3 into 4. ꯑꯗꯒꯤ B ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯅ ꯀꯅꯥ? 2 ꯒ 4 ꯒ. C ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯗꯤ A ꯒ B ꯒ ꯍꯥꯏꯇꯥꯔꯗꯤ 2 ꯒ 3 ꯒ. ꯁꯤ इंटू तौर क्या तारे? 4 into 3 3 into 4 क्या नो? 12. एंड 2 into 4 क्या नो? 8. अरे 2 into 3 क्या नो? 6. सी 12 8 6 तारे. अद ऑप्शन जी सी याओगे सी कईदोगे क्या ना डिवाइड तौब याय. 2 ना डिवाइड तौर लोइने सही 2 ने डिवाइड तौर. अदु तारे क्या तारे? 2 ने डिवाइड तौर तारे 6. 2 ने डिवाइड तौर तारे क्या नो? तारे 4. 2 ने डिवाइड तौर तारे क्या नो? 3. सिदा 2 ने डिवाइड तौर वाइदे ऑल द 2 डिवाइड तौर. अदु तारे आंसर से क्या तारे? 6 रेशियो 4 रेशियो 3 हाइबो आंसर जी सीने. अदु तारगदी ngसाइगी क्वेश्चन जे कर्म चुंगदगी ना हाइबो मतमदा ए जी चुमेबो. सीनी अंगांगजिं ngसाइगी होलिबो क्वेश्चन जी 2019 दनी नगोइद नॉलेज फंगबोरगदी लाइक तोरमो, सब्सक्राइबर तोरमो, अदुगा मथंगदसु सुगुंबा अंका अमा पुदुना लाके.